ꯂꯥꯡꯃꯜꯂꯤ ꯉꯁꯤꯒꯤ ꯃꯤꯅ ꯂꯣꯏ ꯁꯛꯈ꯭ꯔꯦ ꯑꯩ ꯑꯝꯇ ꯁꯛꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯋꯥꯆꯞ ꯒ꯭ꯔꯨꯞꯅꯦ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯃꯣꯏ ꯈꯔꯅ ꯑꯗꯨꯝ ꯁꯛ ꯂꯩꯔꯦ ꯑꯩ ꯑꯃꯨꯛ ꯁꯛꯆꯟꯒꯦ ꯌꯦꯡꯉꯨꯀꯣ ꯏꯁꯩꯁꯦ ꯃꯌꯥꯏꯗꯒꯤ ꯑꯣꯏꯅ ꯍꯦꯛꯇ ꯁꯛꯆꯜꯂꯒꯦ ꯊꯥꯖꯍꯟꯈꯤ ꯅꯪꯕꯨ ꯂꯧꯅꯝꯒꯤ ꯋꯥꯍꯩꯅ ꯏꯕꯨꯡꯉꯣ ꯌꯥꯔꯦ ꯏꯁꯩꯗꯣ ꯈꯔ ꯁꯛꯑꯗꯤ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯐꯥꯎ ꯏꯃꯥꯅꯦ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯊꯣꯛꯎꯈꯤꯒꯦꯀꯣ 이bunga yung day sa kong ano ko. Ima, bunga ko pa. Ima. Nupi tigi badagi na kuy narang ngam takak trene ha. Yam phajare sine ba. Hapu yam ale, hapu yam chui ko. Kak thalu yam tu na. Sang usang mo bunga lai ho bani. Koi ma chap mane hanu bi ngam jin ni ko pon. 타자한 기능고 라우남기 와해나 녹자기 하랑나 나시타 모이는다 시타장면이 야래 예 마카다로네 락법다 강경디네 마카다로 오부 그이노 저희도 마카다로 와이네 농아 깐로 선기네 이씨 누피 디라나 짜 야오라 간제 세총 그이 비똥 다니게 이노 이샤이도 따라가 뻑닝제 누시래비네 아이나 타이나 플레이 떨고 로비도 몸비도 니정이네 뻑닝 누시니랑 낭부디에 몸비기 밥암디 좀 레이러브니다 몸비도네 티치가 야 하이저럼니 낭나 플레이 떨에 탐비럼니 가라이노 강이노 마칭 간 미니피 목설리 두가 아도 카이노 낭나 라탁선 라이제 카이 레게 에 아이지 마타 사면나 낭 만학도 라이네 낭 이샤이도 따बदा 까오래 아도 카이도라게 낭 라이도 하이로 아이지 노이데 이까이 라이네 하이로 카이도 낭 싱트라도 비데 야로 간다 싱트라 카이도라게 아이기 센팜 만 팡가다밤 레니 아도 비나락다 떠 레이니 아이 자는 비도 카이도라게 아도 스쿨 ꯆꯠꯂꯣ 야다 레임 에미션 떠더디 이까이제나 ꯍꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯁ꯭ꯀꯨꯜ ꯆꯠꯂꯨꯒ ꯌꯥꯗꯕꯤ ꯈꯣꯠꯇꯕꯤ ꯌꯥꯝ ꯇꯧꯔꯕꯅꯦ ꯑꯦꯗꯃꯤꯁꯟ ꯇꯧꯗꯕꯩ ꯐꯤ ꯊꯤꯗꯕꯒꯤ ꯑꯉꯥꯡ ꯏꯑꯣꯏ ꯑꯣꯏꯗꯤ ꯏꯀꯥꯏꯕꯒ ꯌꯥꯝ ꯈꯪꯉꯦꯕ ꯑꯩꯈꯣꯏꯅ ꯈꯔ ꯊꯥꯏꯅ ꯁ꯭ꯀꯨꯜ ꯀꯥꯔꯛꯄ ꯃꯇꯝꯗꯗꯤ ꯌꯦꯡꯉꯨ ꯆꯍꯤ ꯆꯨꯞꯄ ꯑꯦꯗꯃꯤꯁꯟ ꯇꯧ ꯅꯠꯇꯦ ꯆꯍꯤ 3ꯅꯤꯅꯦ ꯑꯩꯈꯣꯏ ꯃꯥꯅ ꯐꯤ ꯊꯤꯗ꯭ꯔꯤꯗꯣ ꯑꯗꯨꯝ ꯀꯥꯔꯤꯗꯨꯅꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯅꯦ ꯍꯥꯏꯖꯦ ꯑꯉꯥꯡꯅꯤꯅ ꯏꯀꯥꯏꯒ ꯇꯧ ꯂꯩ ꯍꯥꯏꯕꯗꯣ ꯑꯗꯣ 10,000ꯗꯣ ꯄꯤꯗ ꯌꯥꯔꯣꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯏꯇꯥꯎ ꯄꯩꯁꯥ ꯑꯃꯨꯛ ꯂꯩꯇꯦꯅꯦ ꯑꯗꯣ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯈꯔ ꯊꯨꯅꯗꯤ ꯁꯤꯡꯉꯛꯑꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯁꯦꯟꯐꯝ ꯑꯃ ꯑꯩꯉꯣꯟꯗ ꯊꯝꯖꯜꯂꯣꯅ ꯊꯝꯕꯅꯦꯕ ꯃꯥ ꯀꯩꯅꯣꯝꯃ ꯁꯤꯖꯤꯟꯅꯅꯤ ꯍꯥꯏꯕꯅꯦ ꯑꯊꯨꯕꯗ ꯑꯗꯣ ꯅꯪ ꯈꯔ ꯊꯨꯅꯗꯤ ꯁꯤꯡꯉꯛꯑꯣꯀꯣ ꯑꯁ ꯁꯤꯡꯉꯛꯀꯅꯤ ꯀꯩꯗꯧꯔꯒꯦ ꯊꯥꯖꯗꯕ ꯌꯣꯡ ꯇꯧꯁꯜꯂꯦ ꯊꯥꯖꯗꯕꯩ ꯋꯥ ꯅꯠꯇꯦꯗ ꯏꯃꯥꯒꯤ ꯄꯩꯁꯥ ꯑꯣꯏꯕꯗꯨꯗ ꯁꯣꯏꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯅ ꯇꯧꯕꯅꯦ ꯂꯩꯔꯝꯃꯣ ꯑꯗꯨꯗꯤ ꯑꯩ ꯑꯝꯇ ꯂꯧꯊꯣꯛꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯆꯥꯎꯁꯦ ꯁꯨꯔꯣ ꯑꯝꯇ ꯌꯦꯡꯉꯣ ꯄꯩꯁꯥꯅꯦ ꯍꯥꯏꯗꯤ ꯂꯥꯛꯏꯅꯦꯁꯦ 이따 너는 하다데 니 해는 손들어 가는 거. 손들. 아이 살아. 거기 너 ngay 구워. 꼬는 와게. 안돼 ngay 구워. 거 봐. 스페셜 방문에 미 ngang 안 따다면 니 오만 되지. 행하게. 머룩네나. 미트라 mga khakson de bagi bu juri hap ya ro yene. Kya da phat khidra ba. Tong garbani madugi ni pi du AJ ni ga na phon rom sari ma. Kari no asina choulang le chai khol le ga pa lo san ni ai di. Tabro. Chalo ba na. Loidri. AJ ri ta du de khanna ro ri ni. As nang ji khana gan re. Nang khana da bam ta leitre. Khana dra ji kai no. Nimitra nga khaktang juri ta ba bu mi ha la ga chakhi bu me am yauri. Akoi chakhi ba de ti da na ha la ga. As nang ji saugalli. Chak to pu lo salo hai bam ta. As da chau nang se maro ma chak to to le ipi hepi kai. Ho thong ra ge. Ado ai nang nang tholo pa ngai thong do lai bu na tro. Ho lai ri ye. Hangani khangda khoi cha ja dra bi am ta. Chai than ja ning mai hang na te ba. Ngani en do lai di thinjang do thong da ju yai dina. Doi sum hang mun. Nang wa da na sum hai bi ra ga. Phale se chak to pu thong to. Ai mi pisa thau la tringa de chak to phar sa sa thi. Nupa nang chak sa tho cha khra ga ai si lai mi mi am do thing na le ho sin ni ne. Hai ai lai ti ai la kan da lao yo. Lao ai cha hun da mai tha phong ni. Ai sam si do ra ni da. Ina ma. Kai no ma singa ki ura thra hong to lai sina. Kai lai ge. Wo si de lai ye ke do ra ge. Ai si khong rau ji so lai re ina ma. Ka bro na si je paisa thau lai na mi mang di kai sam na. So lai ra ba. Chot pa na te he nang na da bai piram da ba ni. Kha thon bi tho ko ko ina ma. Khang ya ma ma ang da paisa do pi roi da bai da di khong rau se li bi pi ra mo yi. I adamai na ma hai ra pra na. Hai lai ne. Ina ma thing ao ge da bro to. Paisa pi ri ga ai si khong rau ji set pa ngam do man jai. Hai se lo dum. Ai tho ga hai ram ge. Karam ga na u cholu na ngang khong rau na bro te nang na. Ho khong rau ma de hen da ba du da ne ai na khong rau ma thon bi ge na yaw sang gi lai bi ba ni. Adu da paisa yaw ram da na piram da ba.
ꯑꯗꯨꯅꯅꯤꯅꯦ ꯑꯩꯅ ꯀꯥꯂꯦꯟꯗ ꯁꯦꯠꯅꯤꯡꯉꯥꯏ ꯍꯥꯞꯄꯦ ꯑꯝꯇ ꯁꯣꯠꯀꯦꯅ ꯇꯧꯕ ꯌꯥꯔꯛꯇꯦꯗꯤ ꯀꯩꯗꯧꯅꯒꯦꯅ ꯍꯪꯉꯨꯔꯤꯅꯣ ꯃꯃꯥꯡ ꯆꯍꯤ ꯂꯩꯕꯒꯤ ꯍꯥꯞꯄꯦꯁꯨ ꯂꯩꯔꯤꯗꯨꯗꯤ ꯇꯥꯅꯤꯡꯗꯦ ꯑꯉꯥꯡꯅꯤꯅ ꯌꯦꯡꯖꯟꯒꯄꯣꯏ ꯅꯣꯏꯗꯤ ꯍꯞꯇꯥ ꯀꯥꯡꯗꯤ ꯂꯩꯕ ꯑꯩꯅ ꯆꯍꯤ ꯑꯃꯗ ꯍꯥꯞꯄꯦ ꯑꯃꯅꯤꯈꯛ ꯂꯩꯕ ꯌꯦꯡꯖꯟꯕꯅꯦꯕ ꯑꯣ ꯄꯩꯁꯥ ꯂꯩꯇ꯭ꯔꯗꯤ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥ ꯂꯩꯗꯣꯔꯤꯒꯦꯗꯣ ꯑꯣ ꯅꯪꯒꯤ ꯂꯩꯔꯤ ꯃꯌꯥꯝꯅ ꯀꯥꯏꯗꯤ ꯄꯩꯁꯥ ꯑꯣ ꯄꯩꯁꯥ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯔꯥ ꯅꯨꯄꯥ ꯅꯣꯏꯒ ꯅꯨꯄꯤ ꯑꯩꯈꯣꯏꯒ ꯃꯥꯟꯅ ꯄꯣꯠꯇꯦ ꯑꯩꯈꯣꯏꯗꯤ ꯁꯦꯠꯇ ꯌꯥꯗꯦ ꯃꯈꯟ ꯃꯈꯟ ꯄꯩꯁꯥꯁꯦ ꯈꯤꯇ ꯄꯤꯊꯣꯛꯑꯗꯤ ꯐꯗꯧꯅꯤ ꯅꯣꯏ ꯃꯇꯩ ꯃꯅꯥꯎꯒꯤ ꯄꯩꯁꯥꯁꯨ ꯈꯤꯇꯪ ꯏꯅꯝꯃ ꯏꯅꯝꯃꯣꯅ ꯂꯥꯛꯏꯅꯦ ꯀꯩ ꯂꯩꯔꯦ ꯊꯝꯕ 이놈아 ꯄꯩꯁꯥꯗꯣ ꯈꯔ ꯏꯟꯈꯠꯄꯤꯔꯛꯑꯣ ꯑꯩꯁꯦ ꯅꯥꯇꯩ ꯑꯃ ꯆꯥꯗ꯭ꯔꯦ ꯀꯥꯏꯗꯩꯅꯣꯗ ꯉꯔꯥꯡꯗ ꯑꯉꯥꯡꯒꯤ ꯑꯦꯗꯃꯤꯁꯟ ꯇꯧꯊꯣꯛꯎꯗ ꯉꯥꯏꯔꯤ ꯑꯗꯨꯁꯨꯅꯦ ꯅꯨꯃꯤꯠ ꯐꯅꯌꯥꯝ ꯆꯣꯟꯊꯔꯒꯅꯤ ꯇꯧꯔꯤꯁꯦ ꯂꯩꯇꯗꯅ 이놈아 ꯂꯤꯁꯤꯡ 2-3 ꯇꯧꯔꯁꯨ ꯄꯤꯕꯤꯔꯛꯑꯣ ꯍꯣꯏꯁꯦ ꯀꯨꯏꯔꯔꯣꯏ ꯂꯣꯏ ꯁꯨꯅꯕꯅꯦ ꯄꯤꯊꯣꯛꯄꯤꯔꯗꯕꯅꯤ ꯅꯣꯏ ꯇꯥꯗꯒꯅꯦ ꯄꯩꯁꯥ ꯑꯆꯧꯕ ꯑꯃ ꯂꯥꯛꯀꯗꯕ ꯂꯩꯌꯦꯅ ꯑꯩꯈꯣꯏꯁꯨ ꯉꯥꯡꯅꯔꯝꯃꯤꯅꯦ ꯅꯣꯏꯗꯣ ꯍꯥꯟꯅ ꯄꯤꯊꯣꯛꯑꯁꯤꯔꯥꯅ 이놈아 ꯑꯗꯨꯗꯤ ꯈꯔ ꯊꯨꯅ ꯌꯥꯅꯕ ꯇꯧꯕꯤꯔꯛꯑꯣ ꯆꯠꯂꯒꯦ ꯍꯣꯏ ꯄꯤꯔꯗꯝ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯁꯤꯡꯇꯣꯛꯄ ꯁꯔꯨꯛꯇꯤ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯄꯩꯁꯥ ꯊꯧꯕꯗꯤ ꯐꯖꯅ ꯂꯥꯛꯑꯦ ꯆꯠꯂꯨ ꯃꯐꯝ ꯈꯨꯗꯤꯡꯗ ꯅꯪ ꯂꯩꯔꯝꯃꯤ ꯌꯦꯡꯉꯨ ꯄꯣꯠꯁꯛ ꯈꯨꯗꯤꯡꯗ ꯏꯁꯩꯁꯤꯅ ꯅꯪ ꯍꯦꯛ ꯉꯥꯟꯗꯒꯤ ꯅꯨꯃꯤꯠ ꯇꯥ ꯐꯥꯎꯅꯤ ꯏꯁꯩꯁꯦ ꯀꯗꯥꯏ ꯄꯩꯁꯥꯗꯣ ꯄꯨꯊꯣꯔꯛꯑꯣ ꯏꯃꯥ ꯁꯤꯖꯤꯟꯅꯗꯣꯏꯅꯤ 이마 ꯑꯩꯗꯤ ꯀꯥꯎꯕ ꯀꯥꯎꯊꯣꯛꯔꯦ ꯒꯣꯄꯥꯜꯅ ꯂꯧꯈꯤꯕꯅꯦ ꯃꯥꯏ ꯃꯆꯥꯒꯤ ꯑꯦꯗꯃꯤꯁꯟ ꯇꯧꯅꯤꯡꯉꯥꯏ ꯅꯪꯅꯗ꯭ꯔꯦꯅ ꯉꯁꯤ ꯄꯤꯔꯛꯀꯦ ꯍꯥꯏꯕꯅꯤ ꯏꯃꯥ 이스 고팔라바 카드랑 마드랑 갱강도 पैसा 피토이 버니네 하 낭도 기타가 항락 떠우데 뭐이 맞대 마나오도 후직 이나 पैसा 할래 능 님풍 강네네 하 뭐이 맞대 마나오 다인 떠오라바니 이마 아도 ꯑꯩꯉꯣꯟꯗꯗꯤ ꯀꯩꯁꯨ ꯃꯥ ꯑꯗꯥꯏ ꯇꯧꯔꯣꯏꯗ ꯒꯣꯄꯥꯜꯗꯣ ꯑꯩ ꯐꯖꯅ ꯍꯥꯏꯒꯤꯕꯅꯦ ꯑꯩ ꯑꯗꯨꯝ ꯆꯠꯂꯒ ꯂꯧꯔꯨꯔꯒꯦ 이마 ngasi ꯁꯣꯏꯔꯣꯏꯅ ꯍꯥꯏꯔꯛꯄꯅꯦꯕ ꯑꯩ ꯍꯧꯖꯤꯛ ꯑꯗꯨꯝ ꯂꯧꯔꯨꯔꯒꯦ ꯍꯣ ꯆꯠꯂꯣ ꯂꯧꯔꯣ ꯉꯥꯏꯔꯕꯅꯤꯀꯣ ꯄꯩꯁꯥꯗꯣ ꯁꯤꯖꯤꯟꯅꯗꯣꯏꯒꯦ ꯀꯥꯏꯒꯤ ꯕꯦꯕꯤꯗ ꯂꯩꯕꯤꯌꯨꯀꯣ ꯂꯩꯕꯤꯒꯦ ꯆꯥꯊꯕꯤꯒꯦ ꯏꯇꯥꯎ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯅꯠꯇꯦꯗ ꯏꯇꯥꯎ ꯄꯩꯁꯥꯗꯣ ꯄꯨꯈ꯭ꯔꯒꯦ ꯏꯃꯥꯅ ꯉꯥꯏ ꯂꯩꯍꯧꯔꯦ ꯍꯥ ꯉꯁꯤꯔꯅꯦ ꯑꯩꯕꯨ ꯉꯔꯥꯡ ꯇꯣꯏꯕꯣꯏ ꯅꯤꯡꯉꯦꯗ ꯂꯧꯈꯤꯗꯨꯕꯣ ꯀꯩꯅꯣ ꯏꯇꯥꯎ ꯍꯞꯇꯥ ꯐꯥꯔꯦ ꯉꯁꯤꯅꯦ ꯅꯪꯅ ꯄꯤꯒꯦ ꯍꯥꯏꯕꯗꯣ ꯏꯃꯥꯅ ꯁꯨꯝ ꯉꯥꯏ ꯂꯩꯍꯧꯔꯕꯅꯦ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯔꯦꯅꯦ ꯍꯪꯆꯤꯠꯇꯣ ꯑꯩ ꯅꯣꯏꯗ ꯑꯌꯨꯛ ꯉꯟꯇꯥ ꯊꯤꯜꯂꯛꯑꯒꯦ ꯏꯃꯥꯗꯣ ꯈꯔ ꯁꯥꯎꯗꯅꯕ ꯍꯥꯏꯔꯣ ꯅꯪ ꯍꯥ ꯑꯁ ꯏꯃꯥꯗ ꯉꯥꯡꯅꯗꯣꯏꯁꯤꯅ ꯍꯦꯟꯅ ꯂꯨꯈ꯭ꯔꯦꯅꯦ ꯑꯗꯣ ꯅꯪ ꯍꯪꯆꯤꯠ ꯑꯌꯨꯛꯇꯨꯗꯤ ꯁꯣꯏꯔꯅꯨꯀꯣ ꯍꯣꯏꯃꯤ ꯁꯣꯏꯔꯣꯏꯃꯤ ꯂꯥꯛꯑꯣ ꯊꯣꯛꯃꯤꯟꯅꯔꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯆꯠꯊꯣꯛ 이마 비마 이스 이봉아 이봉아 엄청 나오네 이마 ꯀꯩꯗꯧꯔꯒꯦ ꯑꯅꯥꯕ ꯑꯃ ꯍꯧꯔꯛꯑꯕꯣ 우리네 이스 독터는 오퍼레이션 ꯇꯧꯊꯣꯛꯁꯤꯅ 하ꯔꯛꯄꯅꯤ 이마나 강절라가 leibani ngasiꯗꯤ ꯀꯩꯅꯣꯝ ꯇꯧꯏꯅꯦ ꯃꯑꯣꯡ ꯑꯃ ꯇꯧꯏ ꯈꯨꯅꯥꯁꯦ ꯀꯃꯥꯏ ꯇꯧꯁꯤꯒꯦ 이마 ꯑꯗꯨꯗꯤ ꯑꯉꯥꯡꯋꯥ पैसा लौरो चोको पालदगी हुजिक हॉस्पिटल जासी ꯍꯥ ꯒꯣꯄꯥꯜꯗꯒꯤ ꯑꯁ ꯄꯩꯁꯥ ꯂꯩꯇꯦꯅ ꯍꯥꯏꯍꯧꯕꯅꯤꯅꯦ ꯍꯣꯏ ꯏꯃꯥ ꯑꯩ ꯑꯝꯇ ꯍꯪꯉꯨꯒꯦ ꯑꯗꯣ ꯏꯃꯥ ꯅꯪꯒꯤ ꯁꯪ ꯉꯥꯡꯕꯤꯗꯣ ꯇꯧꯅꯨ ꯅꯥꯏꯔꯒ ꯅꯥꯕ ꯑꯃ ꯍꯦꯟꯖꯅꯤ 이마 ꯑꯩ ꯈꯔ ꯊꯨꯅ ꯂꯥꯛꯀꯦꯀꯣ ꯅꯪꯗꯤ ꯆꯠꯂꯣ 베마 엔젤라 또시 파자드로 능 바봉 레베 시절 짜브리오 파자브라ꯐꯖꯩ요 이자도 더 하라고래다 빰자로 보이 잡어 ꯌꯥꯝꯅ ꯄꯥꯝꯃꯦ ꯄꯄꯥ ꯔꯥꯅꯤꯗ ꯎꯠꯇꯣꯏꯅꯦ ꯑꯩ ꯍꯣꯔꯦꯟ ꯍꯣꯏ 얼ꯂꯣ ꯒꯣꯄꯥꯜ 그만 떠네 아시몽 라이네 수마이 떠라 베마 능 놓고 지내라 이따오 아이 솜래예 ꯏꯇꯥꯎ ꯑꯁ ꯑꯩꯁꯦ ꯅꯪ ꯎꯅ ꯂꯥꯛꯏꯅꯤꯅꯦ ꯅꯪ ꯂꯥꯛꯄ ꯌꯥꯝ ꯐꯔꯦꯅꯦ ꯑꯩꯁꯨ ꯇꯧꯕ ꯃꯑꯣꯡ ꯈꯪꯗ ꯂꯩꯔꯝꯃꯤ ꯑꯉꯥꯡꯁꯦ ꯅꯥꯔ ꯍꯣꯁꯄꯤꯇꯥꯜ ꯄꯨꯒꯦ ꯇꯧꯔꯤꯅꯤ ꯅꯪ 5,000 ꯄꯤꯗ ꯌꯥꯔꯣꯏ ꯑꯩꯉꯣꯟꯗ ꯑꯉꯥꯡꯁꯤ ꯂꯣꯛ ꯌꯥꯝ ꯀꯟꯅ ꯈꯨꯔꯤꯅꯦ ꯈꯨꯈꯨ ꯑꯃ ꯇꯧꯔꯦ ꯈꯔ ꯊꯨꯅ ꯆꯠꯇ ꯌꯥꯔꯔꯣꯏꯕ ꯑꯁ ꯑꯩꯅ ꯍꯥꯏꯒꯦꯅ ꯂꯥꯛꯏꯁꯤꯒ ꯏꯃꯥꯗꯨꯁꯨ ꯐꯔꯕꯗ ꯑꯣꯟꯗꯅ ꯂꯩꯍꯧꯔꯕꯅꯤ ꯏꯇꯥꯎ ꯑꯩꯁꯦ ꯄꯩꯁꯥ ꯂꯩꯇꯗꯅ ꯁꯤ ꯆꯦꯜꯂꯛꯏꯅꯤ 이마나 ꯀꯩ ꯑꯣꯏꯅ ꯉꯝꯗꯣꯏꯅꯤ ꯇꯥ ꯅꯪꯅ ꯈꯔ ꯂꯩꯕ ꯍꯥꯏꯗꯣ ꯊꯣꯛꯏ ꯇꯥ ꯄꯨꯟꯅ ꯄꯨꯊꯣꯔꯛꯑꯣ ꯄꯨꯟꯅ ꯄꯨꯃꯤꯟꯅꯔꯁꯤ ꯍꯥ ꯌꯥꯝ ꯐꯔꯦ ꯑꯩꯁꯨ ꯅꯪ ꯎꯅꯅꯤꯡꯉꯤ ꯑꯁ ꯅꯪ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ ꯇꯨꯄꯤꯗꯣ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯩꯁꯨ ꯇꯧꯕ ꯑꯃ ꯈꯪꯗ ꯂꯩꯔꯝꯃꯤꯅꯦ ꯍꯥꯏꯔꯣ ꯑꯩꯁꯨ ꯇꯧꯕ ꯑꯃ ꯈꯪꯗ ꯂꯩꯔꯝꯃꯤ ꯑꯩꯒꯤ ꯁꯦꯟꯐꯝ ꯑꯃ ꯐꯪꯒꯗꯕ ꯑꯃ ꯂꯩꯅꯤ ꯑꯗꯣ ꯄꯤꯅꯔꯛꯇꯗ ꯇꯧ ꯂꯩꯔꯤꯅꯤ ꯑꯩ ꯏꯆꯥꯅꯨꯄꯤꯗꯣ ꯀꯗꯥꯏꯗ ꯄꯩꯁꯥ ꯂꯩꯗꯣꯏꯅꯣ 1 2 액션 ꯄꯩꯁꯥ ꯂꯩꯇ꯭ꯔꯗꯤ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥ ꯂꯩꯗꯣꯔꯤꯒꯦꯗꯣ ꯆꯠꯂꯨ ꯃꯐꯝ ꯈꯨꯗꯤꯡꯗ ꯄꯩꯁꯥꯗꯣ ꯄꯨꯊꯣꯔꯛꯑꯣ ꯉꯥꯏꯈꯣ ꯃꯤ ꯏꯁꯩ Zizi, Zina, Zizi, is, tuh, acapot, sabut Azra, sabut Azra, Gigi tahu bi,
ꯚꯥꯏꯒꯤ ꯕꯥꯔꯕꯤꯗꯣ ꯂꯩꯕꯤꯌꯨꯀꯣ ꯍꯣꯏ 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 ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅꯦ ꯏꯇꯥꯎ ꯍꯦ ꯏꯃꯣꯁꯟ ꯀꯩꯝ ꯌꯥꯎꯗꯦ ꯃꯤꯅ ꯍꯥꯏꯕꯗ ꯆꯨꯝꯃꯦ